ꯆꯥꯎꯈꯠꯂꯝꯃꯤꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯄꯥꯕ ꯃꯇꯝꯗ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧꯅ ꯄꯥꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯣꯌꯨꯝꯕ ꯁꯤꯟꯌꯦꯜ ꯍꯥꯏꯗꯅ ꯃꯥꯒꯤ ꯁꯥꯒꯩ ꯌꯨꯝꯅꯥꯛꯁꯦ ꯃꯁꯤꯅ ꯀꯔꯤ ꯃꯆꯜ ꯁꯨꯒꯗꯒꯦ ꯍꯥꯏꯕꯁꯦ ꯏꯔꯝꯃꯕꯅꯦꯕ ꯁꯣꯛ 1984 ꯑꯗꯨꯒ ꯋꯥꯔꯜꯗ ꯉꯁꯤ ꯋꯥꯔꯜꯒꯤ ꯑꯍꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯏꯪꯂꯦꯟꯒꯤ ꯀꯤꯡ ꯖꯣꯟꯅ ꯄꯨꯊꯣꯛꯑꯝꯃꯤꯕ ꯃꯦꯒꯅꯥ ꯀꯥꯔꯇꯥ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯁꯣꯛ 1235ꯗ ꯄꯨꯊꯣꯛꯄꯅꯦ ꯃꯤꯒꯤꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯍꯥꯟꯕꯅꯤꯅ ꯃꯣꯏꯒꯤꯁꯨ ꯃꯃꯤꯡ ꯆꯠꯈꯤꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯣꯌꯨꯝꯕ ꯁꯤꯟꯌꯦꯜꯅ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧꯅ ꯄꯨꯊꯣꯛꯏꯕ ꯂꯣꯌꯨꯝꯕ ꯁꯤꯟꯌꯦꯜꯁꯤꯅ ꯃꯦꯒꯅꯥ ꯀꯥꯔꯇꯥꯗꯒꯤꯗꯤ ꯌꯥꯝ ꯍꯜꯂꯤꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯝꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯆꯥꯎꯈꯠꯂꯝꯃꯤ ꯕ꯭ꯔꯍ꯭ꯃ ꯑꯋꯥ ꯑꯩꯈꯣꯏꯅ ꯂꯧꯔꯝꯃꯤꯕꯅꯤ ꯑꯁꯥꯝꯒꯤ ꯂꯝ ꯃꯌꯥꯝ ꯂꯧꯔꯝꯃꯤꯕꯅꯤ ꯅꯥꯒꯥꯂꯦꯟ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯃꯤꯕꯅꯤ ꯑꯗꯨ ꯍꯤꯁꯇ꯭ꯔꯤꯗ ꯆꯥꯎꯈꯠꯂꯝꯕ ꯂꯣꯏ ꯆꯨꯝꯃꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯤꯟꯁꯤꯗ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨ ꯃꯣꯏꯔꯥꯡꯒꯤ ꯉꯥꯡꯈ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯒ ꯄꯟꯆꯥꯌꯠ ꯑꯗꯨ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯗꯨꯒ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯅꯤꯁꯤꯒ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯗꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗꯁꯦ ꯂꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠꯁꯦ ꯌꯥꯝꯅ ꯑꯃꯝꯕ ꯇꯨꯡꯂꯝꯆꯠ ꯑꯃ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯑꯁꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯃꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯅ ꯍꯥꯏꯔꯤꯕ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯕꯁꯦ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯅꯕ ꯋꯥꯐꯝ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯜꯍꯟꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯠꯄꯤꯔꯛꯅꯕ ꯇꯛꯁꯟꯃꯤꯟꯅꯕ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯌꯥꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯦꯞꯅꯖꯔꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯑꯃꯗꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯕꯣꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 341 की शेड्यूल की लिस्ट यावबा ट्राइबसिंगी मनुंगदा चनगदबनी हाइना चंजलइबा खोंजंगी मियामदा वखन तामिनबगी मीटिंग अमा ngasi मोइरांग मांखलेकाइदा पांगथोकबा खनन नैनबगी मिफमदा ngasi मीडियागी लापिदना कोई सरुक याबीबा करिगुंबा खितंग कमेंट खर पिनबगी खुदों जाबु पिबी बिसयाम थागचरी तसेंगना मणिपुरदा लेरिबा मितैसिंग असे हजिक अखोइना मैतैगी ओइबा पास ग्लोरी मयाम अमा लैजरगसु इंडिया दा 1949 दा हेक तिमखिबा नुमितुदगिदी अखोइसी इंडियन सिटीजन अमा ओइरे हाइबसिमा मियामना यानरबा वाफमनी अदुना इंडियन सिटीजन ओइरबा अखोइना इंडिया गी लैरिबा मेजर कम्युनिटी मयाम जनरल कैट कास्ट हाइदना जनरल कैटेगरी हाइदना लैरिबसे मसिगी मरक्ता तिल्लुबदगी मसी फावबा इंडिया दा हेक लैरुबदगी अखोइसे मनिंग हल्लबा डिजेनरेट तौरबा हिरम खुदिमक्ता अखोगी लमदा अखोगी पॉपुलेशन दा अखोगी इकोनॉमी दा अखोगी लौसिंगी हाइबा तारे अखोगी ह्यूमन रिसोर्स की सिगुम्बा मयाम सिंगसे मसी डिजेनरेट तौरबा अदुमा मियोय कालुप अमा ओइरे अदुना मरम ओइदना लमदम सिगी अखंग अहै अहल ओइरबा मियोय कयाना मैतैना शेड्यूल की लिस्ट चनबा नत्तनादी अखोय अमु हन्ना मैतैगी हानगी पास ग्लोरी दो मधु अमु हलप ngमरोय हाइदना हजिक याम कन्ना चंगसनजरिबा खोंजंगनी अदुना मरक सिदैदा हजिक खुदिंगमक सिंगसे मियोय चामगी मनुंगदा मियोय मौद्राना नत्रगा मियोय मौद्रा मंगाना इहो असि चुमी मैतैना एसटी लिस्ट सनफम तोई हाइदना हाइरगसु यामना पॉलिटिकल ओइबा अदुगा पॉलिटिकल विल अमा यावना अखोगी पॉलिटिशियन सिंगसिना होनबीबा नत्रगदी यारोय अदुबु पॉलिटिशियन सिंगसिना होनहनबा हाइबसे मियामगी इहो अदुगा मियामना लौबीरकबा नत्रगसु यारोय हाइबसे मियामना अखोगी मणिपुर लैबा मियामसिना खंगनर वाफमनी अदुना हौजे हौजिकसु मणिपुरदा स्टेट असेंबलीदा खनन नैनरी अदुबु सिगी खनन नैनबा चाउखटपा मखोगी सेंक्शन खरा सेंट्रल गवर्नमेंट दगी सेंक्शन खरा पुरकपसिना अखोय मैतै कनबा ngमगद्रा हाइबा वाफमदुनी एक्सेप्ट शेड्यूल ट्राइब की लिस्ट मैतै कन ना चलकांदा अखोय मैतै से कनबा ngमगनी हाइबा शेड्यूल ट्राइब डिमांड कमिटी की अचेत वाफम दो मधु अखोय
ꯃꯤꯌꯥꯝꯅ ꯈꯪꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯁꯤꯅ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯅꯅꯕ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ